ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯂꯩꯅꯥ ꯃꯧꯄ꯭ꯋꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯕꯣꯏꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯁꯨ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯃꯆꯦ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯈꯩꯗꯒꯤ ꯕꯣꯏꯇꯣꯟꯅ ꯁꯦꯜ ꯂꯧꯗꯨꯅ ꯃꯆꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯦꯁꯤꯜꯂꯒ ꯃꯌꯥꯝꯅ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯏꯇꯣꯟ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯄ ꯎꯕꯗ ꯃꯃꯤꯠꯀ ꯂꯪꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯑꯦ, ꯀꯔꯤꯅꯣ ꯃꯥ ꯃꯇꯥꯗ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯇꯝꯁꯨ ꯅꯠꯇꯅ?" ꯅꯨꯄꯥ ꯑꯃꯅ, "ꯕꯣꯏꯇꯣꯟ, ꯍꯧꯖꯤꯛ ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯃꯃꯥꯡꯋꯥꯏꯁꯤꯗ ꯂꯦꯞꯍꯧꯒꯦ ꯇꯧꯕꯅꯤ, ꯃꯇꯝꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥꯁꯦ ꯃꯤꯠ ꯄꯦꯠ ꯌꯦꯡꯖꯕ ꯐꯪꯒꯅꯤ, ꯅꯍꯥꯟꯈꯩ ꯃꯅꯤꯡꯗ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯌꯦꯡꯕꯅꯤ." ꯅꯨꯄꯥ ꯑꯃꯅ, "ꯏꯁ, ꯃꯁꯛꯁꯤꯒ ꯑꯩꯈꯣꯏ ꯂꯩꯅꯥ ꯀꯥꯏꯅ, ꯅꯥꯍꯣꯡꯗꯨ ꯁꯦꯠꯆꯤꯜꯂꯛꯑꯗꯤ ꯅꯪ ꯑꯩꯈꯣꯏ ꯂꯩꯅꯥ ꯁꯥꯅꯤ." ꯕꯣꯏꯇꯣꯟꯅ, "ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ, ꯑꯃꯨꯛꯇ ꯂꯦꯞꯄꯤꯔꯣ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯁꯤ. ꯅꯈꯣꯏꯅ ꯂꯥꯡꯗ ꯂꯩꯔꯗꯤ ꯏꯆꯦꯗꯣ ꯇꯨꯝꯕ ꯀꯥꯏꯔꯅꯤꯕ. ꯆꯥꯛ ꯇꯣꯛꯄꯒ ꯑꯩꯈꯣই ꯏꯆꯦꯗꯤ ꯐꯖꯕꯤꯅꯤꯅ ꯇꯨꯝꯊꯈ꯭ರೆ, ꯍꯣꯔꯦꯟ ꯂꯩꯔꯦꯝꯕꯤ ꯃꯥꯜꯂꯒ ꯊꯣꯔꯛꯅꯕ. ꯑꯗꯨꯅ ꯃꯌꯥꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯁꯥ ꯅꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯃꯣ, ꯑꯩ ꯃꯣꯔꯥ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ." ꯕꯣꯏꯇꯣꯟ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯄꯗ ꯃꯆꯦ ꯂꯩꯅꯥꯅ ꯃꯅꯤꯡꯗ ꯆꯪꯂꯨꯕꯒꯤ ꯕꯥꯔꯇꯤꯟ ꯑꯀꯣꯞꯄ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯣꯏꯇꯣꯟꯅ ꯂꯣꯛ ꯑꯗꯨ ꯍꯧꯅ ꯈꯨꯔꯛꯏ꯫ ꯂꯩꯅꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯂꯩꯅꯥꯗꯨ ꯕꯥꯔꯇꯤꯟꯅꯦ ꯀꯩꯅꯦ ꯄꯨꯂꯞ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯇꯥꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩ꯫ "ꯑꯁ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯊꯧ ꯂꯩꯇꯕ ꯅꯨꯄꯥꯈꯩꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯁꯤꯁꯨ ꯐꯠ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯄ ꯌꯥꯕꯅꯦꯕ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯁꯤꯗꯤ ꯑꯃꯥꯡꯁꯪ ꯆꯪꯉꯨꯕꯒꯤ ꯕꯥꯔꯇꯤꯟ ꯑꯀꯣꯞꯄꯁꯤꯅ ꯃꯥꯏꯁꯦ ꯈꯨꯝꯂꯒꯦ ꯍꯦꯛꯇ ꯆꯪꯂꯒꯦ. ꯎꯕꯤꯗꯕꯤ ꯎꯕꯤꯗꯕꯤ ꯎꯕꯤꯗꯕꯤ." ꯅꯨꯄꯥ ꯑꯃꯅ, "ꯑꯦ ꯕꯣꯏꯇꯣꯟ, ꯑꯥꯗ ꯅꯈꯣꯏꯒꯤꯅ ꯀꯥꯔꯣꯝꯗꯒꯤ ꯕꯥꯔꯇꯤꯟꯅꯦꯅ ꯊꯤ ꯇꯩꯕ ꯃꯥꯟꯕꯅ ꯈꯨꯝꯂꯒ ꯆꯪꯈ꯭ꯔꯤꯁꯤꯕꯨ ꯂꯩꯅꯥ ꯅꯠꯇ꯭ꯔꯅꯦ?" ꯅꯨꯄꯥ ꯑꯃꯅ, "ꯍꯦꯔꯥ, ꯑꯣꯏꯔꯝꯃꯣꯏꯗ, ꯐꯅꯦꯛꯁꯤꯁꯨ ꯁꯦꯒꯥꯏꯕꯒꯤ ꯐꯣꯠꯂꯤꯅꯦ ꯇꯧꯔꯤꯁꯦ. ꯂꯩꯅꯥꯗꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯦꯗ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯣꯏꯇꯣꯟ ꯍꯣꯏ ꯏꯃꯨꯡꯗꯗꯤ ꯃꯈꯣꯏ ꯏꯃꯥꯒ ꯂꯩꯅꯥꯒ ꯃꯈꯣꯏꯅꯤ ꯈꯛ ꯅꯠꯇ꯭ꯔꯦ ꯅꯨꯄꯤꯗꯤ. ꯑꯁꯤꯕꯨ ꯅꯈꯣꯏ ꯏꯃꯥꯔꯅꯦ?" ꯕꯣꯏꯇꯣꯟ, ꯍꯥꯎ, ꯅꯠꯇꯤꯌꯦ ꯁꯤꯗꯤ. ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤꯅꯤ, ꯃꯁꯛꯀ ꯊꯤꯈ꯭ꯔꯕ. ꯑꯗꯨꯗ ꯏꯀꯥꯏꯔꯗꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯕ ꯇꯝꯕ ꯂꯥꯛꯏꯅꯤ. ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕ." ꯅꯨꯄꯥ ꯃꯌꯥꯝꯗꯨꯁꯨ ꯕꯣꯏꯇꯣꯟꯅ ꯍꯥꯏꯕꯗꯨꯗ "ꯑꯣ" ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯃꯀꯣꯛꯀꯗꯨ ꯂꯣꯏꯅ ꯅꯣꯝꯃꯤ꯫ ꯕꯣꯏꯇꯣꯟꯗꯨ ꯃꯥꯡꯒꯣꯜꯗꯒꯤ ꯃꯣꯔꯥ ꯑꯃ ꯂꯧꯔꯒ ꯊꯣꯡꯒꯥꯜꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯒ ꯃꯔꯤ ꯃꯔꯤ ꯆꯪꯉꯛꯇꯨꯅ ꯕꯣꯏꯇꯣꯟꯗ ꯁꯦꯟꯗꯨ ꯄꯤꯔꯤ꯫ ꯁꯣꯝꯗ ꯂꯩꯅꯥꯗꯨ ꯊꯣꯡꯅꯥꯎ ꯑꯍꯣꯕꯗꯒꯤ ꯊꯣꯡꯒꯥꯜꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ "ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯑꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯤꯃꯦ ꯑꯁꯤꯕꯣ. ꯑꯁ, ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯁꯤꯅ ꯀꯣꯛ ꯍꯟꯈ꯭ꯔꯣꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯈꯪꯅꯤ ꯅꯪ ꯍꯣꯔꯦꯟ. ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛ ꯈꯥꯏꯔꯣꯏꯒꯦꯕ ꯅꯪ. ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯈꯜꯂꯝꯕꯅꯤ, ꯌꯥꯔꯣꯏ. ꯐꯤꯔꯣꯜꯁꯦ ꯐꯖꯕ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯁꯝꯒꯁꯦ ꯑꯝꯇ ꯁꯦꯝꯈꯤꯒꯦ. ꯃꯥꯏ ꯃꯤꯠꯁꯦ ꯈꯔ ꯀꯦꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯗꯨ ꯐꯤꯔꯣꯜ ꯐꯖꯕ ꯍꯣꯡꯗꯣꯛꯂꯒ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯁꯝ ꯁꯦꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯂꯩꯅꯥ ꯊꯣꯛꯂꯛꯄꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯩꯅꯥ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯔꯒ ꯐꯤꯡ ꯐꯤꯡꯀꯁꯨ ꯆꯣꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯋꯥ, ꯂꯩꯅꯥꯒꯤ ꯈꯨꯐꯖꯁꯦ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯑꯩꯕꯨ ꯃꯈꯣꯏ ꯌꯨꯝꯁꯤ ꯆꯪꯂꯒ ꯂꯩꯅꯥꯁꯦ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤꯔꯅꯦ." ꯅꯨꯄꯥ ꯑꯃꯅ, "ꯍꯦ ꯔꯩꯇꯥꯎ, ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯐꯥꯒꯤꯔꯣ? ꯐꯖꯩ ꯈꯣꯠꯂꯦꯅ ꯆꯨꯝꯅ ꯍꯥꯏꯕꯅꯤ, ꯐꯥꯔꯒ ꯄꯨꯕ ꯀꯥꯏꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯀꯣ." ꯂꯩꯅꯥꯅ, ꯇꯥꯗ ꯃꯥꯃ ꯃꯌꯥꯝ, ꯍꯧꯖꯤꯛꯀꯤꯗꯤ ꯍꯟꯕꯤꯔꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯆꯠꯄꯤꯔꯣ." ꯕꯣꯏꯇꯣꯟꯅ, "ꯆꯠꯄꯤꯔꯣ ꯆꯠꯄꯤꯔꯣ, ꯏꯆꯦꯅ ꯍꯣꯔꯦꯟ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ, ꯌꯥꯔꯦꯀꯣ, ꯆꯠꯂꯣ ꯆꯠꯂꯣ." "ꯎꯁ,
ꯏꯆꯦ ꯃꯁꯛ ꯐꯖꯕꯤ ꯂꯩꯕꯁꯤꯗꯤ ꯊꯣꯡꯒꯥꯜꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯛꯂꯒ ꯄꯨꯈꯤꯒꯗꯧꯁꯤ ꯃꯉꯥꯏ ꯏꯆꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏꯗꯨꯕꯣ ꯍꯦꯉꯥꯡ ꯅꯪ ꯃꯇꯝꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯄꯥꯕꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ ꯅꯍꯥꯟꯃꯨꯛꯁꯨ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯇꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯒꯤ ꯄꯨꯂꯞ ꯑꯩꯁꯨ ꯌꯥꯎꯅ ꯐꯨꯈꯤꯕꯗꯣ ꯅꯪ ꯀꯥꯎꯕ꯭ꯔꯕ ꯄꯤꯔꯣ ꯁꯦꯜꯁꯤꯡꯗꯣ ꯑꯩ ꯄꯣꯂꯥꯛꯄꯤꯗꯧꯅ ꯇꯥꯞ ꯇꯥꯞꯀ ꯃꯨꯜꯂꯤꯅꯤ ꯏꯆꯦ ꯁꯦꯜꯗꯨ ꯈꯔ ꯄꯤꯔꯝ ꯑꯩ ꯇꯥꯗꯦꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯆꯦ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯤ ꯑꯣ ꯐꯩ ꯅꯪꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯗꯣ ꯍꯥꯏꯗꯣꯛꯀꯦꯕ ꯈꯪꯅꯤꯕ ꯅꯪ ꯍꯦ ꯑꯗꯨꯏ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯁꯦꯜ ꯈꯔ ꯄꯥꯏꯔꯣ ꯍꯟꯗꯛꯇꯒꯤꯗꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯂꯥꯛꯍꯟꯒꯅꯨꯀꯣ ꯄꯥꯕꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯖꯔꯔꯣই ꯍꯣꯏ ꯃꯣꯏ ꯑꯇꯩꯅ ꯂꯥꯛꯑꯁꯨ ꯏꯆꯦꯅ ꯂꯥꯛꯀꯅꯣ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒꯦ ꯁꯦꯜꯁꯤꯅ ꯁꯅꯥꯄꯣꯠꯀ ꯃꯤꯊꯥꯏꯒ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯏꯇꯣꯟꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯧꯕꯨꯛ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯀꯥꯅꯔꯛꯂꯝꯃꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯡꯌꯨꯝ ꯌꯨꯝꯂꯝꯃꯤ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯅꯔꯛꯏ ꯂꯩꯅꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯩꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥꯁꯤꯡ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯂꯩꯅꯥ ꯍꯥꯏꯕꯤ ꯂꯥꯏꯍꯧꯔꯤ ꯃꯥꯟꯕꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯏ ꯃꯈꯩ ꯀꯦꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯔꯕ ꯃꯁꯛꯁꯤꯗ ꯃꯥꯅ ꯀꯦꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯈꯩꯁꯨ ꯂꯩꯅꯥꯗ ꯂꯣꯏꯅ ꯉꯥꯎꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯍꯟꯗꯛꯇꯁꯨ ꯏꯇꯥ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥꯗꯣ ꯂꯩꯅꯥꯅ ꯃꯨꯜꯂꯒ ꯀꯣꯏꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯛꯁꯤꯜꯂꯛꯏ ꯂꯩꯅꯥꯅ ꯏꯇꯥ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯊꯣꯡꯒꯥꯜꯗ ꯄꯔꯦꯡ ꯂꯦꯡꯕꯁꯤꯗꯅꯦ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦ ꯍꯧꯔꯥꯅꯤꯃꯨꯛ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯈꯔ ꯆꯔꯥ ꯋꯥꯟꯖꯈꯤꯕꯗꯣ ꯎꯠꯊꯣꯔꯛꯀꯦ ꯇꯧꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯇꯥ ꯑꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯏꯇꯥꯗꯤ ꯁꯛ ꯐꯖꯕꯤꯅꯤꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯗꯣ ꯏꯇꯥ ꯐꯖꯕꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯁꯤꯗꯣ ꯊꯦꯛꯇꯅ ꯂꯥꯛꯄꯤꯔꯣ ꯁꯤꯗꯕꯅ ꯃꯁꯛꯁꯤꯒ ꯆꯠꯂꯁꯤ ꯃꯝꯁꯤꯟꯈ꯭ꯔꯅꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯤ ꯏꯇꯥꯁꯤꯡ ꯂꯝꯄꯥꯛ ꯃꯁꯤꯁꯤꯗ ꯄꯔꯦꯡ ꯁꯦꯟꯗ꯭ꯔꯥꯡꯅ ꯇꯣꯡꯕꯗꯧꯅ ꯐꯝꯂꯤꯁꯤ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯅꯔꯤ ꯑꯣꯏꯔꯝꯅꯤꯕ ꯑꯁꯨꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯇꯧꯍꯟꯅꯤꯡꯗꯕꯅꯤ ꯏꯇꯥ ꯅꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯣꯏ ꯏꯇꯥ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯁꯨ ꯌꯧꯔꯕꯅꯤꯅ ꯏꯁꯤꯡ ꯁꯣꯛꯂꯨ ꯁꯤ ꯑꯩꯒꯤꯁꯨ ꯈꯔ ꯁꯣꯛꯄꯤꯔꯛꯑꯣ ꯃꯈꯣꯏꯁꯤꯡꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯂꯝꯃꯤ ꯄꯥꯈꯪ ꯈꯔꯅ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯄꯥꯈꯪ ꯑꯃꯅ ꯂꯩꯅꯥ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯐꯖꯕꯁꯤ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯄꯣꯡꯊꯣꯛꯏꯀꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯑꯩꯅ ꯏꯇꯥꯁꯤꯡꯅ ꯆꯠꯂꯤꯉꯩꯗ ꯁꯨꯃꯥꯏꯅ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥꯈꯩꯗꯤ ꯃꯥꯟꯗꯦ ꯃꯇꯨꯡꯗꯤ ꯏꯇꯥꯁꯤꯡꯒ ꯆꯠꯂꯤꯉꯩꯗ ꯏꯟꯅꯔꯛꯀꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯏꯟꯅꯔꯛꯄꯅꯤ ꯀꯩꯅꯣ ꯅꯇꯥꯁꯤꯡꯁꯨ ꯑꯗꯨꯝ ꯆꯠꯆꯁꯅꯤ ꯀꯩꯅꯣ ꯅꯈꯣꯏꯁꯤꯗꯤ ꯋꯥꯈꯜ ꯇꯥꯃꯟꯗꯦꯀꯣ ꯏꯇꯥꯁꯤꯡꯁꯤꯗ ꯅꯨꯄꯥ ꯑꯝꯇꯅ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯕꯗꯤ ꯃꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕ ꯅꯣꯏꯁꯤꯡꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯅꯔꯛꯑꯦꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯕꯩ ꯋꯥꯅꯦꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥ ꯂꯩꯅꯥ ꯅꯪ ꯃꯅꯤꯡꯗ ꯇꯞꯅ ꯂꯥꯛꯍꯧꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯏꯇꯥꯁꯦ ꯂꯥꯛꯑꯣ ꯅꯣꯏꯅ ꯍꯥꯏꯕꯒꯤ ꯑꯩ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯅꯠꯇꯦꯀꯣ ꯐꯅꯦꯛꯁꯦ ꯆꯠꯄꯗ ꯃꯇꯨꯞ ꯀꯥꯏꯈꯤꯅꯤꯅ ꯇꯞꯅ ꯆꯠꯍꯧꯕꯅꯤꯀꯣ ꯀꯔꯝꯕ ꯅꯨꯄꯥꯅꯦꯕ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯂꯩꯅꯥꯅ ꯑꯁꯨꯝꯅꯦ ꯍꯥꯏꯔꯛꯄꯒ ꯄꯥꯈꯪꯁꯤꯡꯗꯨ ꯑꯩꯅꯦ ꯍꯥꯏꯗꯅ ꯌꯧ ꯇꯧꯔꯛꯏ ꯀꯣꯛ ꯉꯥꯎꯋꯦ ꯕꯩ ꯑꯗꯨꯃꯥꯏꯅ ꯌꯣꯡꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯣꯡꯃ ꯄꯥꯂꯤ ꯅꯥꯏꯅꯔꯒꯅꯦ ꯑꯩꯅ ꯆꯥꯅꯕ ꯏꯟꯁꯥꯡ ꯄꯨꯔꯛ ꯑꯗꯨꯁꯨ ꯉꯥ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯅ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯄꯨꯔꯛꯄ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯣꯏꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯥꯏꯁꯤ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯃꯁꯛꯁꯤꯡꯅꯦꯅ ꯐꯖꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯈꯔ ꯆꯥꯊꯣꯛꯄ ꯇꯥꯕꯅꯤ ꯑꯊꯤꯕ ꯃꯣꯏꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯌꯨꯝꯗ ꯂꯥꯛꯑꯝꯕꯅꯤ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯄꯥꯈꯪ ꯑꯃꯅ ꯕꯥ ꯂꯩꯅꯥꯁꯤꯗꯤ ꯇꯨꯡꯗ ꯌꯦꯡꯕꯁꯤꯁꯨ ꯐꯖꯩꯅꯦꯀꯣ
ꯄꯥꯈꯪ ꯑꯃꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯈꯨꯋꯥꯏꯗꯨꯕꯣ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯤꯀꯣ ꯆꯨꯝꯅ ꯑꯗꯨꯝ ꯐꯖꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯁꯦ ꯐꯖꯗ꯭ꯔꯁꯦ ꯃꯁꯝꯁꯤꯅ ꯋꯥꯏ ꯇꯥꯔꯒ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯑꯗꯨꯒ ꯊꯦꯛꯇꯅ ꯆꯠꯈ꯭ꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯅꯪꯒꯤꯁꯦ ꯂꯩꯅꯥꯒꯤ ꯃꯁꯛꯇ ꯉꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯦꯛꯂꯒ ꯆꯠꯄꯁꯤꯗ ꯉꯥꯎꯔꯤꯔꯣ ꯏꯕꯣ ꯖꯨꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯋꯥꯈꯜꯒ ꯈꯜꯂꯒ ꯂꯩꯅꯥ ꯇꯥꯟꯅꯔꯗꯤ ꯑꯣꯏꯔꯣꯏꯀꯣ ꯌꯥꯔꯦ ꯅꯣꯏꯅꯤꯃꯛꯅꯦ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯑꯍꯥꯟꯕ ꯏꯟꯁꯥꯡ ꯄꯨꯔꯒ ꯆꯠꯇꯣꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯊꯪꯅ ꯀꯅꯥ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯃꯝꯁꯤꯜꯂꯛꯏ ꯆꯠꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯕꯣꯏꯇꯣꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯔꯒ ꯐꯝꯂꯤ ꯏꯕꯦꯝꯃ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯅꯪꯕꯣ ꯍꯋꯥꯏ ꯊꯝꯄꯥꯛꯄꯤꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯕꯣꯏꯇꯣꯟꯅ ꯅꯍꯥꯟ ꯏꯁꯤꯠꯂꯨꯕꯒꯤ ꯉꯥ ꯈꯔ ꯌꯥꯏꯊꯣꯛꯂꯒ ꯊꯝꯕꯁꯦ ꯑꯁꯤ ꯊꯥꯛꯆꯤꯜꯂꯒ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯃꯃꯥ ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯌꯣꯡꯆꯥꯛ ꯃꯄꯥꯜ ꯈꯔ ꯍꯦꯛꯂꯛꯈꯤꯕꯗꯣ ꯁꯤꯡꯖꯨ ꯇꯧꯍꯜꯂꯨꯗꯅ ꯅꯆꯥꯅꯨꯄꯤꯗ ꯏꯍꯦ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯕꯦꯝꯃ ꯏꯃꯥꯅꯅꯦ ꯁꯃꯨꯛ ꯃꯊꯛꯇ ꯌꯣꯡꯆꯥꯛ ꯃꯄꯥꯜ ꯊꯝꯂꯝꯕꯅꯤ ꯍꯣ ꯑꯗꯨ ꯁꯤꯡꯖꯨ ꯇꯧꯁꯤꯜꯂꯣ ꯕꯣꯏꯇꯣꯟ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯦ ꯑꯝꯇ ꯈꯤꯛꯎ ꯂꯥꯎꯁꯦ ꯑꯗꯨꯒ ꯏꯁꯤꯡꯅ ꯇꯤꯡꯁꯤꯜꯂꯝꯃꯣ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯍꯌꯦꯡꯁꯨ ꯂꯧꯕꯨꯛ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄꯅꯤꯅ ꯂꯦꯞꯄ ꯌꯥꯗꯦ ꯂꯧ ꯃꯇꯝꯁꯤꯗ ꯏꯃꯥꯁꯨ ꯁꯦꯜ ꯈꯔ ꯇꯥꯜꯍꯧꯒꯦ ꯃꯄꯥ ꯅꯪꯗꯤ ꯍꯌꯦꯡ ꯐꯧꯕꯣꯟ ꯈꯣꯝꯕ ꯆꯠꯀꯗ꯭ꯔꯣ ꯍꯌꯦꯡ ꯐꯥꯎ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯁꯦ ꯄꯣꯊꯥꯔꯒ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯠꯄ ꯍꯧꯒꯗꯧꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕ ꯑꯣꯏꯕꯅ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯝ ꯁꯦꯝꯕꯤꯔꯝꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯁꯨꯕꯗ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯕ ꯇꯥꯏꯕꯪꯆꯥ ꯀꯌꯥꯕꯨ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯨꯝꯂꯤ ꯏꯁꯩ ꯁꯛꯇꯨꯅ ꯃꯦꯡꯂꯕ ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯊꯣꯛꯂꯤ ꯑꯇꯤꯌꯥ ꯊꯛꯇ ꯉꯥꯟꯊꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯆꯥꯝꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯊꯕꯛ ꯆꯠꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛꯉꯟ ꯆꯥꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯔꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯟꯅꯒꯨꯝ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ ꯕꯣꯏꯇꯣꯟꯗꯤ ꯃꯆꯦꯗ ꯏꯁꯤꯠꯄ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯨ ꯐꯣꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯝꯕꯥꯜꯗꯨ ꯁꯥꯎꯅ ꯆꯪꯂꯛꯏ ꯏꯇꯥ ꯐꯖꯕꯤ ꯈꯣꯏ ꯂꯩꯕꯤꯔꯝꯃꯤ ꯀꯩ ꯋꯥꯇꯥꯅꯤꯒꯤ ꯏꯇꯥꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯣꯏꯅ ꯐꯖꯕ ꯍꯦꯟꯗꯣꯛꯈꯤꯕꯒꯤ ꯌꯥꯝ ꯆꯥꯛꯅ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯀꯥꯈꯠꯂꯣ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ ꯅꯪꯒꯤ ꯃꯣꯔꯥ ꯁꯦꯒꯥꯏꯕꯁꯤꯗ ꯐꯝꯂꯒ ꯑꯩꯕꯨ ꯌꯣꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯝꯗ꯭ꯔꯕꯁꯨ ꯂꯦꯞꯄꯒꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯅꯨꯄꯥꯗꯣ ꯊꯨꯅ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯅꯥꯗꯒꯤꯁꯨ ꯅꯨꯄꯥ ꯃꯨꯟꯈꯤꯕ ꯂꯩꯇꯦꯅ ꯅꯆꯤꯟ ꯊꯤꯅꯨ ꯍꯟꯗꯛ ꯈꯛ ꯇꯔꯛ ꯀꯣꯏꯖꯕ ꯑꯩꯒꯤ ꯇꯥꯈꯣꯏꯃꯨꯗꯣ ꯅꯪꯅ ꯃꯨꯜꯂꯒ ꯀꯣꯏꯈ꯭ꯔꯤꯗꯨꯗꯤ ꯅꯍꯥꯟꯗꯁꯨ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯍꯧꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯊꯝꯕꯥꯜ ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯄꯛꯇꯦꯅ ꯅꯋꯥꯗꯨꯅ ꯑꯊꯤꯕꯤ ꯅꯪ ꯄꯥꯝꯗ꯭ꯔꯦꯅ ꯐꯖꯕꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯛꯄꯗꯨꯕꯨ ꯑꯩꯅꯔꯣ ꯍꯥ ꯅꯁꯛꯅꯤꯅ ꯏꯊꯤꯈꯩ ꯅꯁꯝꯗꯨꯅ ꯇꯨꯔꯨ ꯍꯦꯛ ꯈꯣꯏꯈꯩ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯅꯨꯄꯥꯗꯣ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯃꯀꯦ ꯁꯦꯝꯃꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯌꯨꯝꯗ ꯀꯩꯅꯣ ꯈꯔ ꯀꯦꯁꯤꯜꯂꯨꯁꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤ ꯋꯥꯅꯤ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯊꯤꯅꯤꯡꯗꯨꯅ ꯊꯤꯔꯤꯔꯕ ꯁꯝꯒꯁꯦ ꯑꯩꯅ ꯈꯣꯏꯅꯤꯡꯗꯨꯅ ꯈꯣꯏꯕ ꯇꯥꯔꯦꯅꯦ ꯍꯦ ꯁꯤꯃꯗꯤ ꯈꯪꯖꯧ ꯑꯊꯤꯕ ꯑꯩꯈꯣꯏ ꯂꯩꯕꯒꯤꯅꯤ ꯅꯪꯅ ꯈꯨꯜꯁꯤꯗ ꯐꯖꯕꯤ ꯁꯥꯔꯒ ꯇꯦꯛꯇꯅ ꯅꯧꯗꯅ ꯆꯠꯆꯔꯤꯗꯣ ꯈꯪꯂꯤꯗꯅ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ ꯈꯨꯗꯤ ꯑꯃꯨꯛꯇꯪ ꯊꯤꯔꯒ ꯅꯪ ꯈꯪꯒꯗꯧꯅꯤ ꯅꯪ ꯆꯠꯂꯦ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯣ ꯐꯣꯠꯍꯧꯔꯣ ꯅꯋꯥ ꯂꯧꯗꯤ ꯏꯕꯦꯝꯃ ꯁꯛꯊꯤꯕꯤ ꯁꯛꯊꯤꯕꯤ ꯅꯋꯥꯗꯣ ꯐꯖꯟꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯐꯖꯍꯜꯂꯣ ꯏꯔꯨ ꯂꯨꯕꯗ ꯈꯨꯅꯤꯡꯇꯪꯅꯤ ꯈꯪꯗꯕꯤ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯁꯤꯗ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤꯁꯤꯅ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯇꯥꯖꯩꯗꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕꯁꯤꯗ ꯏꯈꯣꯏꯈꯩ ꯁꯤ ꯌꯦꯟ ꯊꯣꯡꯕꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯥꯎꯕ ꯍꯥꯎꯒꯗ꯭ꯔꯣ ꯀꯥꯂꯦꯖꯥꯒꯗꯤ ꯌꯥꯎꯏꯀꯣ ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯂ ꯆꯥꯅꯕ ꯌꯥꯎꯕꯅꯤ ꯃꯈꯟꯁꯨ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯌꯦꯟ ꯈꯔ ꯂꯣꯏꯌꯦꯕ ꯑꯇꯩꯁꯨ ꯆꯥꯎꯔꯒ ꯊꯣꯡꯂꯒ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯅꯪꯅ ꯆꯥꯅꯕ ꯀꯣ ꯌꯥꯔꯦ ꯄꯨꯔꯥꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒ ꯀꯣꯏꯅꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯣꯔꯣꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯖꯧ ꯂꯥꯛꯑꯅꯨꯀꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯑꯩ ꯈꯠꯅꯕꯒ ꯉꯝꯖꯔꯔꯣꯏꯕ
ꯃꯗꯨꯏ ꯇꯣꯔꯣꯗꯨꯗꯤ ꯄꯥꯝꯗ꯭ꯔꯦꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯤꯖꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯐꯖꯅ ꯍꯥꯎꯅ ꯆꯥꯎꯀꯣ ꯀꯣꯟꯗꯨꯗꯤ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯃꯣꯏꯖꯔꯣ ꯆꯠꯂꯦ ꯁꯛꯁꯤꯒ ꯃꯅꯤꯡ ꯍꯟꯍꯟꯗꯅꯒꯁꯨ ꯌꯦꯡꯂꯝꯃꯤ ꯆꯩꯇꯦꯛꯇ ꯆꯩꯇꯦꯛꯅꯤꯀꯣ ꯃꯥꯅ ꯃꯥꯜꯂꯤꯁꯦ ꯅꯨꯄꯥꯁꯤꯡꯅꯤ ꯀꯥꯏꯅ ꯃꯁꯛ ꯏꯊꯤ ꯊꯤꯈꯩ ꯅꯨꯄꯤ ꯐꯖꯕꯤꯒꯁꯨ ꯄꯥꯝꯃꯤ ꯏꯟꯁꯥꯡꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯤ ꯑꯁ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯤ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯂꯩꯅꯥꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯏꯇꯣꯟꯗꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯒ ꯆꯦꯜꯂꯛꯂꯒ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯂꯩꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯌꯦꯟ ꯃꯈꯣꯡ ꯆꯤꯛꯇꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏꯁꯤꯅ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯨꯅ ꯌꯦꯟ ꯃꯈꯣꯡꯅꯤ ꯑꯁ ꯌꯥꯝ ꯇꯨꯀꯠꯆꯩ ꯃꯈꯨꯠꯇꯒ ꯃꯍꯤꯒ ꯂꯣꯏ ꯆꯦꯟꯗꯩ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟ ꯑꯃ ꯄꯨꯔꯒ ꯂꯥꯎ ꯄꯥꯠ ꯃꯆꯥꯗ ꯆꯠꯂꯦ ꯆꯤꯕꯣꯡ ꯂꯥꯎ ꯃꯁꯤ ꯑꯩꯗꯤꯕ ꯆꯥꯄꯨꯡꯒ ꯈꯪꯗꯦ ꯍꯨꯏꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯁꯔꯨꯁꯤ ꯄꯤꯖꯕꯤꯒꯦ ꯇꯧꯅꯤ ꯑꯣ ꯀꯨꯇꯨ ꯂꯥ ꯆꯦꯜꯂꯦ ꯁꯤꯁꯤ ꯆꯥꯔꯣ ꯑꯩꯅꯅꯦ ꯀꯩꯁꯨ ꯆꯤꯛꯄꯤꯗ꯭ꯔꯝꯃꯤ ꯆꯥꯔꯣ ꯂꯩꯅꯥ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯟꯗꯨ ꯐꯦꯡꯂꯝꯂꯒ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯄꯥꯠ ꯃꯆꯥ ꯇꯝꯅ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯠ ꯃꯆꯥ ꯌꯧꯔꯗꯨꯅ ꯎꯔꯦ ꯕꯣꯏꯇꯣꯟꯅ ꯏꯁꯤꯠꯂꯤꯕꯗꯨ ꯃꯥꯁꯨ ꯀꯨꯝꯊꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯔꯣꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯔꯣꯅ ꯍꯦ ꯇꯧꯉꯝꯕꯤ ꯑꯩꯅ ꯇꯥ ꯆꯩꯇꯦꯛꯇ ꯏꯟꯁꯥꯡ ꯊꯣꯡꯕ ꯄꯤꯈ꯭ꯔꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯤꯖꯊꯣꯛꯂꯒ ꯂꯩꯔꯝꯃꯦꯕ ꯅꯪꯕꯨ ꯃꯤꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯕꯒ ꯐꯪꯖꯗ꯭ꯔꯕꯣ ꯕꯣꯏꯇꯣꯟ ꯁꯤ ꯉꯥꯁꯤꯡꯁꯤ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯝꯃꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯋꯥꯗ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯤ ꯀꯣꯏꯔꯨꯅꯨ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥꯅꯤꯅ ꯆꯩꯇꯦꯛ ꯑꯀꯣꯟꯕ ꯃꯥꯟꯕꯗꯨꯅ ꯊꯣꯡꯒꯥꯜꯁꯤꯗ ꯁꯪꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯇꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯄ꯭ꯔꯣꯛ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗ ꯅꯔꯩ ꯀꯣꯟꯊꯔꯒ ꯋꯥꯔꯤꯒ ꯁꯥꯔꯝꯒꯅꯤꯅꯦ ꯍꯥ ꯅꯪ ꯏꯟꯁꯥꯡꯗꯣ ꯆꯥꯔꯒꯅꯦ ꯅꯕꯨꯛꯇꯣ ꯄꯠꯂꯣꯏ ꯅꯪ ꯍꯟꯗꯣꯛ ꯆꯠꯀꯦ ꯏꯁ ꯏꯟꯈꯥꯏꯔꯒ ꯆꯠꯈꯤꯕꯤꯒ ꯇꯧꯔꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯉꯁꯥꯏꯅ ꯊꯤ ꯑꯣꯟꯈ꯭ꯔꯦ ꯈꯪꯂꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗꯨꯗꯤ ꯊꯤꯗꯦꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯂꯣꯏ ꯇꯥꯏꯅꯗꯅ ꯃꯁꯛꯁꯤꯡꯁꯤꯒ ꯌꯣꯡꯍꯟꯅꯨꯕꯤ ꯃꯥꯟꯕꯁꯤꯡꯁꯦ ꯏꯃꯥ ꯂꯩꯅꯥꯗꯨ ꯋꯥ ꯉꯥꯡꯂꯒ ꯆꯠꯀꯦꯅ ꯂꯩꯊꯣꯔꯛꯄꯗ ꯉꯥꯟꯕꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯂꯩꯅꯥꯗꯤ ꯉꯥꯟꯕꯗ ꯊꯦꯡꯖꯤꯜꯂꯒ ꯄꯥꯏꯊꯣꯛꯇꯨꯅ ꯂꯝꯕꯤꯗꯨꯗ ꯐꯩꯗꯦꯛꯂꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯅ ꯑꯗꯨꯝꯅ ꯇꯥꯈꯤꯕꯗꯨꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯈꯔ ꯍꯥꯏꯒꯠꯂꯝꯃꯤ ꯉꯥꯟꯕꯗꯨ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯐꯅꯦꯛ ꯑꯗꯨꯕꯨ ꯆꯤꯡꯊꯕꯤ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯐꯅꯦꯛ ꯆꯤꯡꯉꯤꯗꯣ ꯏꯁ ꯆꯩꯅꯒ ꯀꯣꯜꯂꯒ ꯆꯤꯡꯈꯠꯀꯦ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯕꯨ ꯑꯗꯨꯝꯕ ꯇꯧꯗꯧꯕ ꯅꯨꯄꯥꯒ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯇꯨꯈꯤꯕꯗꯨꯗ ꯐꯅꯦꯛꯇꯣ ꯍꯥꯏꯒꯠꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯤꯡꯊꯕꯤꯕꯅꯦ ꯏꯕꯦꯝꯃ ꯐ꯭ꯔꯤꯡꯒ ꯆꯣꯡꯉꯒ ꯑꯩꯉꯣꯟꯗ ꯄꯨꯒꯦꯁꯨ ꯇꯧꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯅꯌꯨꯝꯗꯅꯦ ꯅꯃꯥꯏꯅ ꯄꯛꯏꯕ ꯂꯩꯈꯣꯝꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯝꯊꯣꯛꯎꯁꯨ ꯉꯥꯟꯕꯗ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯉꯥꯟꯕꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯊꯟꯇ ꯏꯀꯥꯏꯖꯕꯁꯨ ꯐꯥꯎꯏ ꯉꯥꯟꯕꯗ ꯃꯃꯤꯠꯀꯥꯗꯨ ꯐꯥꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯅꯥ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯒ ꯄꯨꯟꯕ ꯌꯥꯔꯝꯗꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯅꯨꯄꯥꯈꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯕꯨ ꯇꯥꯟꯅꯔꯝꯕꯗꯨ ꯈꯔꯗꯤ ꯍꯜꯂꯦ ꯃꯈꯣꯏꯗꯒꯤ ꯂꯩꯅꯥꯅ ꯆꯥꯊꯣꯛꯂꯤ ꯃꯌꯥꯝꯗꯨ ꯈꯪꯂꯛꯂꯕ ꯃꯥꯜꯂꯤ ꯊꯣꯡꯒꯥꯜꯗ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯌꯦꯡꯗꯧꯒꯤ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯕꯁꯤꯡꯗꯨ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯈꯥꯕꯅꯗꯤ ꯂꯩꯅꯥꯕꯨ ꯇꯟꯖꯥ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯥ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯈꯔꯅ ꯂꯩꯅꯥꯕꯨ ꯎꯕꯗ ꯃꯆꯤꯟ ꯐꯩꯊꯣꯛꯂꯒ ꯂꯩ ꯂꯩꯅꯥꯁꯨ ꯃꯥꯅ ꯂꯩꯒꯗꯧꯕ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯨꯝꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥꯏꯁꯦ ꯂꯨꯛꯊꯔꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯃꯥꯏꯗꯤ ꯂꯨꯛꯊꯈꯤꯗꯕ ꯃꯥꯜꯂꯤꯗ ꯑꯗꯣ ꯂꯩꯅꯥꯁꯦ ꯀꯂꯛ ꯌꯥꯝ ꯄꯦꯜꯂꯤꯕꯣ ꯃꯥꯅ ꯍꯥꯟꯅ ꯀꯥꯛꯂꯝꯕ ꯁꯛꯇꯣ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯈꯨꯡꯒꯥꯡꯒ ꯉꯥꯡꯈꯤꯗꯕꯅꯤ ꯍꯥꯏꯕ ꯃꯆꯤꯟꯁꯦ ꯌꯥꯝ ꯀꯟꯕ ꯃꯁꯛ ꯐꯖꯔꯒ ꯏꯪ ꯇꯞꯂꯗꯤ ꯅꯨꯄꯥꯈꯩꯅꯁꯨꯅꯦ ꯀꯨꯏꯅ ꯇꯥꯟꯅꯗꯧꯕ ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯄꯦꯗꯦ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤ ꯇꯧꯔꯤꯒꯦ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯅꯨꯄꯥꯗꯒꯤ ꯀꯩꯅꯣ ꯄꯪꯆꯥꯗꯁꯨ ꯆꯥꯊꯣꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯥꯕ ꯋꯥꯔꯛꯂꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯩꯁꯥꯕꯤꯁꯤꯡ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗꯅꯦ ꯍꯟꯅꯨ ꯍꯟꯊꯤ ꯆꯥꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯅ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯑꯩ ꯍꯛꯊꯤ ꯈꯟꯅꯤꯡꯉꯤ ꯆꯠꯂꯣ ꯍꯩ ꯆꯠꯂꯨꯗꯤ ꯆꯠꯂꯨꯗꯅ
ꯂꯩꯁꯥꯕꯤ ꯈꯔꯗꯨ ꯄꯣꯠꯐꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯧ ꯂꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯅ ꯂꯝꯕꯤꯗꯨꯗ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯂꯩꯅꯥ, ꯀꯩ ꯆꯠꯂꯨꯏꯅꯣ?" "ꯏꯟꯁꯥꯡ ꯂꯩꯔꯨꯕꯅꯤ, ꯇꯥ ꯈꯥꯕ, ꯍꯟꯗꯣ ꯑꯩ ꯆꯠꯀꯦ." "ꯌꯥꯔꯣꯏꯍꯦ, ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ? ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯅꯨꯄꯥ ꯃꯌꯥꯝꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯗꯥꯏꯅꯦ." "ꯇꯥ ꯈꯥꯕ, ꯅꯈꯣꯏꯅ ꯎꯕꯗꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯄꯪꯇꯧꯗ ꯇꯧꯕ, ꯏꯌꯥꯗ ꯌꯥꯗꯧꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯔꯥꯡ ꯂꯥꯡꯊꯣꯛꯂꯒ ꯀꯩꯁꯨ ꯈꯟꯗ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯕꯤꯌꯨ, ꯑꯩꯁꯦ ꯏꯌꯥꯗ ꯌꯥꯗꯧꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅ ꯁꯥꯎꯔꯞ ꯇꯧꯅ ꯈꯥꯕꯕꯨ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯥꯕꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ꯫ "ꯑꯩꯅ ꯆꯠꯄꯒꯤ ꯑꯌꯥꯕꯁꯨ ꯄꯤꯗ꯭ꯔꯤꯉꯩꯗ ꯀꯩꯒꯤꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯤ?" "ꯇꯥ ꯈꯥꯕ, ꯈꯨꯠꯁꯤ ꯊꯥꯗꯣ, ꯊꯥꯗꯣ ꯍꯥꯏꯕꯅꯤ." "ꯍꯦ, ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ ꯅꯨꯄꯤꯅ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯔꯜ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯅꯨ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯩ ꯀꯣꯟ ꯀꯣꯟꯗꯅ ꯉꯥꯡꯕꯗꯣ ꯑꯝꯇ ꯉꯥꯡꯂꯧꯗ ꯏꯆꯦ, ꯉꯥꯡꯉꯣꯕ." "ꯑꯁ, ꯑꯩꯅꯗꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯣ." "ꯍꯦ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯂꯦꯝꯅ ꯌꯥꯎ꯫ ꯅꯪꯕꯨ ꯅꯨꯄꯥꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯍꯔꯥꯎꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯏꯀꯥꯏꯒꯅꯨ ꯏꯆꯦ." "ꯇꯥ ꯈꯥꯕ, ꯍꯩꯅꯗꯦ. ꯍꯣꯏ, ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯔꯦ, ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯂꯒ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯏꯔꯥꯡ ꯍꯧꯖꯤꯟꯈꯤꯕꯗꯤ ꯂꯩꯇꯦ." "ꯑꯁ, ꯌꯥꯔꯦꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯥꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤ ꯍꯥꯏꯅꯣ? ꯁꯤ ꯑꯝꯇ ꯍꯥꯏꯌꯨꯁꯤ, ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯂꯩꯁꯤꯜꯂꯣ." ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯂꯩꯅꯥꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ "ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯅꯆꯦꯗ ꯋꯥꯈꯜ ꯐꯅ ꯈꯟꯕ ꯉꯝꯗꯕ ꯅꯪꯗꯤ ꯈꯨꯄꯥꯛꯇꯨ ꯄꯦꯟꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯈꯤꯅꯤ." ꯂꯩꯅꯥꯅ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕ ꯃꯈꯖꯥꯏꯗꯨ ꯅꯥꯟꯗꯨꯅ ꯂꯩꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ "ꯑꯣ, ꯐꯩꯅ, ꯈꯥꯕꯩꯒꯤ ꯈꯖꯥꯏꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥ, ꯅꯪ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯁꯦ ꯇꯧꯒꯤꯗ ꯉꯝꯕ ꯈꯥꯕꯅꯤ ꯈꯥꯕ." ꯈꯥꯕ ꯈꯨꯜ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗ ꯌꯥꯎꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯅꯤꯡ ꯇꯧꯕꯗ ꯃꯃꯥ ꯃꯍꯥꯛꯇꯤ ꯈꯔ ꯈꯖꯤꯛ ꯉꯥꯡꯏ, ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯥꯕꯅ ꯂꯩꯅꯥꯕꯨ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯍꯥꯟꯅꯗꯧꯅ ꯃꯆꯤꯟ ꯀꯟꯗ꯭ꯔꯤ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯁꯦꯝꯗꯣꯛꯂꯒ ꯂꯩꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯅꯥꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯦꯊꯕꯤꯗꯨ ꯂꯩꯅꯥꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯇꯥ ꯁꯥꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯦꯊꯕꯤ ꯃꯥꯅ ꯂꯥꯞꯊꯣꯛꯆꯈꯤꯕ ꯈꯛꯇꯅꯤ꯫ ꯀꯦꯊꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ, "ꯂꯩꯅꯥ, ꯑꯣ ꯂꯩꯅꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯕꯣꯏꯇꯣꯟ, ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ?" "ꯏꯆꯦ ꯀꯦꯊꯕꯤ, ꯅꯪ ꯂꯥꯏꯔꯣ? ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯅꯤꯡꯗ ꯍꯋꯥꯏ ꯊꯥꯅꯕ ꯂꯩꯕꯥꯛ ꯇꯧꯍꯧꯕꯅꯤ, ꯑꯩ ꯀꯧꯔꯨꯒꯦ." "ꯀꯧꯔꯅꯨ, ꯑꯩ ꯑꯣꯏꯅ ꯃꯅꯤꯡꯗ ꯆꯠꯂꯒꯦ꯫ ꯕꯣꯏꯇꯣꯟ, ꯅꯣꯏꯒꯤ ꯅꯣꯕꯥꯞ ꯑꯉꯥꯡꯕꯤꯗꯣ ꯄꯥꯜꯂꯤꯕꯣ? ꯄꯥꯜꯂꯗꯤ ꯑꯝꯇ ꯍꯦꯛꯄꯤꯔꯣ, ꯅꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯦꯠꯂꯒ ꯆꯥꯁꯤ." "ꯍꯣꯏ, ꯄꯥꯜꯂꯤꯕꯅꯤ, ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ꯫ ꯑꯗꯣ ꯑꯩ ꯆꯥꯕꯗꯤ ꯌꯥꯎꯔꯣꯏꯒꯦ. ꯉꯔꯥꯡꯗꯒꯤ ꯃꯅꯤꯡꯒꯤ ꯂꯝꯖꯦꯟ ꯀꯟꯅ ꯆꯦꯜꯂꯤ ꯑꯩ. ꯏꯆꯦꯒ ꯂꯩꯔꯝꯃꯣ, ꯑꯩ ꯍꯦꯛꯄꯤꯔꯛꯑꯒꯦ." ꯍꯣꯏ, ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯅ ꯅꯨꯡꯊꯤꯜꯁꯤꯗ ꯊꯕꯛꯁꯦ ꯌꯥꯝ ꯐꯔꯝꯃꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯕꯥꯛ ꯇꯧꯔꯤꯁꯦ? ꯁꯝꯕꯜ ꯃꯅꯥꯛꯁꯤꯗ ꯑꯣꯏꯔꯦ꯫ ꯂꯩꯅꯥ! ꯀꯦꯊꯕꯤ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯛꯑꯣ, ꯁ꯭ꯋꯥꯏ ꯑꯀꯣꯛꯄ ꯃꯐꯝꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯅꯠꯇꯦ, ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯀꯥꯟꯗ ꯀꯥꯏꯖꯕ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ. ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯦ? ꯀꯩꯁꯨꯝ ꯂꯩꯇꯦꯗ, ꯌꯨꯝꯊꯪꯅ ꯂꯩꯔꯁꯨ ꯀꯨꯏꯔꯦꯗꯅ ꯏꯕꯥꯅꯤ ꯄꯨꯟꯈꯤꯗꯕ. ꯅꯪꯁꯨ ꯃꯔꯝ ꯃꯣꯛꯑꯦꯅ ꯂꯩꯀꯥꯏꯁꯤꯅꯅꯦ ꯉꯥꯡꯅꯕ ꯇꯥꯔꯦ. ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯅꯦ. ꯅꯪꯒꯤꯁꯦ ꯑꯩꯗ ꯏꯀꯥꯏꯕ ꯄꯤꯕ ꯂꯥꯛꯏꯔꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯁ꯭ꯋꯥꯏꯗꯒꯤ ꯅꯥꯄꯤꯁꯦ ꯐꯣꯏꯔꯛꯑꯣ. ꯐꯣꯏꯖꯒꯦ ꯏꯕꯦꯝꯃ. ꯑꯗꯣ ꯍꯌꯦꯡꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯁꯤ. ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯕ ꯀꯨꯏꯔꯦ, ꯊꯔꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ. ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯀꯣꯛꯆꯥꯎ ꯀꯩꯅꯣ, ꯑꯗꯨꯒꯤꯕꯨ ꯈꯨꯟꯗ꯭ꯔꯁꯨ ꯌꯥꯕꯅꯤ. ꯌꯥꯔꯦ, ꯈꯨꯜꯂꯒ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏꯅ ꯇꯧꯕꯩ ꯋꯥꯅꯤ. ꯕꯣꯏꯇꯣꯟꯒ ꯈꯣꯏ ꯌꯨꯝ ꯆꯠꯂꯒ ꯈꯨꯜꯂꯨꯁꯤ. ꯅꯪꯁꯨ ꯆꯥꯅꯤꯡꯗꯕ ꯁꯥꯔꯝꯃꯤ ꯏꯕꯦꯝꯃ, ꯅꯒꯨꯟ ꯈꯪꯉꯤꯀꯣ. ꯐꯥꯒꯤ ꯇꯧꯕꯅꯤ. ꯍꯣꯏ, ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯕꯒ ꯃꯣꯏ ꯊꯕꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯈꯨꯟꯕ ꯆꯠꯂꯨꯁꯤ. ꯕꯣꯏꯇꯣꯟ, ꯆꯦꯀꯤ ꯊꯕꯤ, ꯅꯣꯕꯥꯞꯁꯤ ꯂꯩꯔꯤꯁꯦ, ꯅꯣꯏ ꯈꯣꯛꯂꯒ ꯑꯗꯨꯝ ꯆꯥꯖꯔꯣ. ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯕꯅꯤ. ꯏꯅꯥꯎꯇꯅꯤꯍꯦ, ꯃꯆꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯈꯪꯕ.
ꯁ꯭ꯋꯥꯏꯗ ꯊꯝꯂꯝꯃꯨ ꯕꯣꯏꯇꯣꯟꯁꯨ ꯅꯣꯕꯥꯞꯇꯨ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯒ ꯀꯦꯊꯕꯤꯒꯁꯨ ꯅꯣꯕꯥꯞꯇꯨ ꯈꯣꯛꯂꯒ ꯆꯥꯃꯤꯟꯅꯩ ꯃꯇꯥ ꯑꯅꯤꯗꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯀꯦꯊꯕꯤꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯕꯣꯏꯇꯣꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯂꯨꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯀꯦꯊꯕꯤ ꯂꯩꯅꯥ ꯑꯃꯗꯤ ꯕꯣꯏꯇꯣꯟꯗꯨ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯀꯥꯟꯗ ꯂꯩꯅꯥꯒꯤ ꯊꯔꯣꯏ ꯍꯥꯞꯅꯅꯕ ꯀꯣꯟ ꯄꯨꯔꯛꯄ ꯀꯥꯎꯔꯝꯂꯦ ꯑꯌꯥ ꯑꯩꯁꯤ ꯀꯌꯥꯗꯪ ꯌꯦꯡꯉꯨꯅꯤ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯒ ꯍꯥꯞꯅꯕ ꯀꯣꯟꯗꯤ ꯄꯨꯔꯛꯑꯝꯗ꯭ꯔꯦ ꯍꯥꯏꯕ ꯀꯦꯊꯕꯤ ꯅꯪꯒ ꯕꯣꯏꯇꯣꯟꯒ ꯆꯠꯂꯝꯃꯨ ꯑꯩ ꯀꯣꯟ ꯂꯧꯔꯒ ꯂꯥꯛꯀꯦ ꯑꯁ ꯏꯇꯥ ꯂꯥꯞꯅꯁꯨ ꯂꯥꯛꯑꯦ ꯆꯠꯀꯦꯒ ꯆꯠꯂꯨꯔꯅꯨꯗ ꯇꯣ ꯕꯣꯏꯇꯣꯟ ꯏꯕꯥꯅꯤꯒꯤꯁꯤꯗ ꯑꯗꯨꯝ ꯍꯥꯞꯃꯤꯟꯅꯔꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯣꯟꯗꯨꯁꯨ ꯄꯤꯛꯏꯁꯤꯗꯤ ꯀꯨꯏꯔꯣꯏꯁꯦ ꯑꯩ ꯄ꯭ꯔꯞ ꯂꯧꯔꯒ ꯂꯥꯛꯀꯦꯕ ꯅꯈꯣꯏꯅꯤ ꯆꯠꯂꯝꯃꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯀꯦꯊꯕꯤꯒ ꯕꯣꯏꯇꯣꯟꯒꯁꯨ ꯆꯠꯂꯁꯦ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯌꯨꯝ ꯂꯨꯝꯅ ꯀꯣꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨ ꯃꯤꯗꯤ ꯇꯥꯛꯏ ꯂꯩꯅꯥ ꯁꯨꯝ ꯂꯥꯛꯄꯅ ꯀꯔꯥꯏꯗꯒꯤꯅꯣ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ ꯂꯩꯅꯥꯗꯤ ꯈꯥꯕ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯁꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ ꯈꯥꯕꯅ ꯇꯞꯅ ꯇꯨꯡꯗ ꯏꯅꯔꯛꯏ ꯂꯩꯅꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯊꯟꯇ ꯀꯩꯁꯨꯝ ꯆꯠꯇꯦ ꯀꯩꯅꯣ ꯌꯥꯝ ꯁꯥꯎ ꯃꯥꯜꯂꯤꯗ ꯁꯦ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯂꯩꯅꯥ ꯇꯥꯗꯣꯏꯅꯦ ꯃꯁꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯇꯥꯈꯥꯕ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯨ ꯅꯪꯒꯩꯅ ꯍꯥꯏꯕꯁꯤ ꯇꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯥꯕꯅ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯂꯩꯅꯥꯁꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯐꯈ꯭ꯔꯕ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯖꯗꯦ ꯂꯩꯅꯥꯅ ꯂꯥꯎꯒꯦꯅ ꯇꯧꯔꯛꯄꯗ ꯈꯥꯕꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯃꯣꯡꯁꯣꯡꯅꯔꯤꯕ ꯗꯣꯝꯗ ꯁꯨꯝ ꯆꯤꯡꯁꯤꯜꯂꯤ ꯂꯩꯅꯥꯗꯨ ꯃꯄꯤ ꯇꯥꯗꯨꯅ ꯈꯥꯕꯗ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯈꯥꯕꯅ ꯀꯔꯤꯁꯨ ꯈꯟꯗ ꯌꯥꯝ ꯀꯔꯦꯝꯅꯅ ꯂꯩꯅꯥꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯥꯕꯒꯤ ꯅꯥꯀꯟꯗꯒꯤ ꯉꯥꯟꯕꯅ ꯀꯥꯎꯁꯤꯜꯂꯛꯏ ꯈꯥꯕꯁꯨ ꯉꯥꯟꯕꯟ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤꯕꯗꯨꯗ ꯄꯥꯏꯊꯣꯛꯂꯒ ꯁꯤꯠꯇꯨꯅ ꯇꯥꯔꯒ ꯂꯩ ꯉꯥꯟꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯕ ꯌꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯀꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯈꯥꯕꯕꯨ ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯉꯥꯟꯕꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯂꯩꯅꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯣꯝꯕ ꯏꯕꯥꯅꯤꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯗ ꯈꯥꯕꯅ ꯅꯪꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ ꯎꯍꯧꯕꯗꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯉꯥꯟꯕ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯏꯁꯤ ꯀꯞꯀꯅꯨꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯁꯤꯗꯤ ꯀꯞꯄꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯅ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯉꯥꯟꯕꯅ ꯂꯩꯅꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯁꯣꯝꯗ ꯀꯦꯊꯕꯤꯒ ꯕꯣꯏꯇꯣꯟꯒꯁꯨ ꯊꯧꯔꯤ ꯈꯔ ꯈꯨꯜꯂꯒ ꯂꯥꯛꯏ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯈꯥꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨꯗ ꯀꯦꯊꯕꯤꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯗ ꯋꯥ ꯍꯪꯕꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯈꯪꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯂꯩꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯦꯊꯕꯤ ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯂꯩꯅꯥꯒ ꯉꯥꯟꯕꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯀꯦꯊꯕꯤꯅ ꯏꯇꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯀꯦꯊꯕꯤ ꯄꯥꯈꯠꯅ ꯂꯩꯅꯥꯕꯨ ꯀꯣꯟꯖꯩ ꯂꯩꯅꯥꯁꯨ ꯋꯥ ꯀꯩꯁꯨ ꯍꯥꯏꯗ ꯃꯇꯥꯒꯤ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯕꯣꯏꯇꯣꯟꯅ ꯇꯥꯉꯥꯟꯕ ꯏꯆꯦꯕꯨ ꯇꯥꯗꯅ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯔꯛꯄꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕ ꯑꯣꯛꯇꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ ꯕꯣꯏꯇꯣꯟ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯕ ꯃꯥꯗꯤ ꯆꯩꯔꯥꯛ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯧꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯆꯦꯁꯨ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯁꯤꯗꯤ ꯀꯦꯊꯕꯤ ꯂꯩꯅꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨ ꯕꯣꯏꯇꯣꯟ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯥꯟꯕꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯐꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯂꯩꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯕꯣꯏꯇꯣꯟꯁꯨ ꯊꯔꯣꯏ ꯍꯥꯞꯄꯒꯤ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯃꯝꯁꯤꯜꯂꯛꯂꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯟꯖꯥ ꯈꯔ ꯂꯥꯛꯇꯨꯅ ꯋꯥ ꯈꯟꯅꯅꯕ ꯀꯧꯔꯝꯃꯤ ꯁꯣꯝꯗ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯥꯕꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯆꯜ ꯃꯆꯦꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯍꯤꯡꯅ ꯊꯝꯃꯣꯏ ꯍꯥꯏꯗꯅ ꯋꯥ ꯑꯀꯟꯕ ꯍꯥꯏꯔꯝꯃꯤ ꯈꯥꯕꯁꯨ ꯃꯤꯌꯥꯝꯅ ꯐꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯕꯅꯤ
ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯈꯥꯕꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯈꯥꯕꯅ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯅ ꯁꯥꯎꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯥꯕꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯅꯥꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯕꯤꯅ "ꯏꯁ ꯁꯤꯗꯒ ꯂꯩꯔꯝꯃꯤ, ꯂꯣꯏꯁꯤꯜꯂꯨ"꯫ "ꯀꯩꯅꯣ ꯍꯥꯏꯁꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯇꯥꯉꯥꯟꯕꯅ "ꯋꯥꯔꯤ ꯃꯁꯥꯁꯦꯌꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯨ, ꯃꯤ ꯉꯥꯏꯍꯧꯔꯦ." "ꯍꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ." "ꯑꯦ, ꯑꯁꯦꯡꯕꯩꯒ ꯂꯣꯏꯁꯤꯟꯈꯤꯌꯦ. ꯅꯍꯥꯟꯈꯩ ꯅꯪꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯁꯤ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯇꯥꯉꯥꯟꯕ ꯉꯥꯏꯔꯤ ꯑꯣꯏꯔꯦ. ꯀꯦꯁꯜꯂꯨ ꯀꯦꯁꯜꯂꯨ, ꯃꯥꯏ ꯃꯇꯝꯁꯦ ꯌꯥꯄꯣꯠꯇꯦ." "ꯀꯩꯁꯨꯝ ꯀꯦꯖꯗꯦ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯣꯏꯔꯦ, ꯆꯠꯂꯁꯤ." "ꯋꯥ, ꯐꯖꯔꯦ ꯆꯝꯅꯒ ꯀꯦꯕꯁꯦ, ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ." ꯀꯦꯊꯕꯤꯅ ꯂꯩꯅꯥꯕꯨ ꯁꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯏ꯫ ꯉꯥꯟꯕꯁꯨ ꯇꯣꯝꯕꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯂꯥꯛꯄꯗꯨꯗ ꯉꯥꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯣꯝꯕꯅ "ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯒꯦ, ꯄꯦꯟꯅ ꯁꯥꯟꯅꯍꯧꯔꯣ. ꯀꯦꯊꯕꯤ, ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔ ꯉꯥꯏꯔꯨꯁꯤ." "ꯍꯣꯏ ꯇꯥ ꯇꯣꯝꯕ, ꯂꯩꯅꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣꯀꯣ." ꯉꯥꯟꯕꯅ "ꯂꯩꯅꯥ, ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ?" ꯀꯩ ꯍꯥꯏꯒꯦ?" "ꯑꯗꯣ ꯑꯩꯁꯦ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯌꯥꯝ ꯆꯒꯠꯅꯔꯤꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ. ꯅꯪꯅ ꯈꯠꯂꯤꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯀꯣꯏꯗꯅꯒ ꯇꯧꯕꯗꯣ ꯏ ꯀꯥꯔꯛꯇꯅ ꯀꯩꯝ ꯍꯥꯏꯗꯈꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅꯤ." "ꯌꯥꯔꯦꯕ, ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯂꯅꯨ. ꯏꯊꯟꯇ ꯌꯥꯝ ꯏꯀꯥꯏꯖꯩ. ꯑꯩꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯇꯜꯂꯤ ꯌꯥꯝꯅ ꯑꯩꯁꯦ." "ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯌꯥꯔꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤ?" "ꯍꯣꯏ." "ꯑꯩꯗꯤꯀꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯒ ꯌꯥꯔꯣꯏꯀꯣ. ꯃꯤꯠꯅ ꯌꯦꯡꯕ ꯐꯥꯎ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." "ꯌꯥꯝ ꯈꯝꯕꯟꯕꯁꯦ ꯐꯠꯇꯕꯅꯤ." "ꯏꯁ, ꯀꯩꯒꯤ ꯐꯠꯇꯕ? ꯅꯪꯒꯤ ꯅꯝꯃꯤ ꯈꯣꯡꯒꯥꯎꯗꯨꯗ ꯈꯝꯕꯟꯗꯕꯒ ꯌꯥꯄꯣꯠꯇꯦ. ꯑꯩꯗꯤ ꯍꯥꯏꯖꯧꯔꯤꯁꯤꯅꯤꯀꯣ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ. ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ. ꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ." "ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ. ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯌꯨꯝꯗ ꯂꯩꯔꯅꯨꯀꯣ. ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ." "ꯀꯩꯅꯣ, ꯅꯨꯡꯁꯤꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏꯀꯣ." "ꯑꯩꯗꯤ ꯅꯍꯥꯟ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯦ. ꯅꯪꯅꯗꯕꯨ ꯉꯥꯎꯔꯒ ꯂꯩꯖꯕꯩ ꯋꯥꯅꯤ. ꯑꯩꯗꯤ ꯈꯪꯗꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ. ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯨꯔꯣ." "ꯌꯥꯔꯅꯤ, ꯀꯦꯊꯕꯤꯁꯨ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ." ꯂꯩꯅꯥꯒ ꯀꯦꯊꯕꯤꯒꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯒ ꯇꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯥꯒ ꯉꯥꯟꯕꯒꯁꯨ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯉꯥꯟꯕꯕꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯕꯤ ꯂꯩꯅꯥꯗꯨ ꯂꯩꯅꯥ ꯁꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯗꯧꯈꯩ ꯇꯧꯔꯝꯂꯕꯗꯨꯗ ꯉꯥꯟꯕꯅ ꯂꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯀꯦꯜꯍꯟꯈꯤꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯉꯥꯟꯕꯒꯤ ꯃꯀꯥꯗ ꯌꯦꯠꯂꯔꯤ ꯎꯔꯤꯒꯨꯝ꯫